Sai thak ma kha. 6 to 7 years sila yun. 6 to 7 years. Yeah, idu lau kar. Kan wagi na tra. Soidra bo nang lakro bo. Ai se laksira na kan mane do nang la haning bra ya. La haning de na kai ya. Because nang wani kan bra. I did mosquito ba sakhani nang wani na. Wa bu wa. Okay, ado di phare ga dor ga la ro gi do de. Na la o hai kan nai la ge. Angang gai no sananing ba sananing ba. Hi, Sushmita. Ai huji kano EP picture ai huji California lai nungdang ne koi huji mai kanti. Ma'am nungari bo. Tu hiango ai di mai ti. Mai je ut nga tangai re kan tawra ba ngan han gi hanagi mai leiram bagi chak cha doi ne huji chak la me jik ai gi kadi nganu thong mai mu bang tok doi ne. Hi Apulia. Angang singdi aina ne sangom ga lapoi sangom lapoi am pame sangom lapoi to la pijara tum khre. Hi Rizwana. Hi. Ai se mai jin loi re mai ga je kat mai ga je phong sa ba na si re. Ma'am nungai ri ko. Manipur yam lakninge ai se as khang ne da. Yumze ai se hantak thokpo do khoi gi visa gi kitang kanom lai pa do na next year ai soidan tholakani thokla noi mayam ga ai unage na khaline hujik numidangi pung ke tare ge tapya oh hujik mapan makhai tare India ra hujik tam sar mani pung khena bate noi na ayu orangane. Oh thank you so much. Nung em nung siye Apulia yeng biyo ko dum support to biyo wari su dum thagalake ko ka jengo unta ba malaba ngo mai tek pagi stinge ba mai tek pagi ufun mayam jena loire picnic ka as long dor me pick tower si picnic ka loina chak cha dari chak chara ni je ka chak am la me ai da ina ni ngasi am ing ba ada ina mai tek sina khoi gi tu yeng tu akhoi kano do palm tree tiek pado adugi massaging do aina mai thadok pa thamo yam kai na mai thad thamo yam kai na mai thado ga mai ti. Hi mukbang makti nati do sadi sara age ai mukbang to du moi gi number do adu ai ngam da ba ai di chahi do angang oi raga di mam cha ya ba chahi do angang ju natre do aduna unasi yai unasi ai ne ai manipur tholak pa ne ai noi mayam da pau pirake. Oh thank you so much Susmita, I love you. Mukbang hai doira kaino hangde nganu thongba di chara age do khangde mukbang hai doira kaino chatle do hojik si ing bagi ne chatning da bado angang ai gi suti bdo lei ba ana dapi na chase hai do aina chatning da bagi ne mana I hojik se ai je hojik snow da nam da puduri mana ado khangde chatora charoidra ai am chatning di mi phi athaba mayam do ne jacket athaba mayam ne adu puro chapdu bu kanana adu su angang ani aina chena doine amti yengune kana ngam doino ba wari foreign thagala ge ai ma wari gi channel do thagala ge kaino ai wari kano tawdribo ai kyuni ne yaw de ai chai kya surage na
ꯊꯧꯅꯥ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯕꯒꯤ ꯇꯨꯝꯈ꯭ꯔꯦ ꯃꯣꯏꯅꯤ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦꯗ ꯍꯦꯃꯥ ꯅꯪꯅ ꯁꯛ ꯐꯖꯊꯣꯛꯑꯦ ꯀ ꯍꯥꯏꯕꯁꯦ ꯃꯩꯅꯒ ꯃꯩ ꯁꯥꯕꯅꯦ ꯑꯁ ꯍꯣꯔꯦꯟꯗꯤ ꯇꯨꯝ ꯌꯥꯔꯔꯣꯏꯗ ꯑꯩ ꯚꯨꯠꯀꯤ ꯋꯥꯔꯤꯗ ꯍꯦ ꯅꯣꯏ ꯚꯨꯠ ꯃꯌꯥꯝ ꯂꯤꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯦꯀꯣ ꯑꯗꯣ ꯂꯤꯔꯛꯀꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯅꯤꯇꯥ ꯍꯧꯖꯤꯛꯁꯦ ꯃꯩꯇꯩ ꯌꯦꯡꯉꯣ ꯀꯩꯗꯧꯔꯤꯒꯦꯗꯣ ꯃꯩꯇꯩ ꯍꯣꯏ ꯑꯩ ꯅꯨꯄꯥꯁꯤꯅ ꯃꯩ ꯊꯥꯒꯠꯄꯤꯔꯤꯔꯥ ꯊꯥꯒꯠꯇ꯭ꯔꯤꯔꯥ ꯃꯩ ꯇꯤꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯩ ꯇꯤꯛꯑꯒ ꯃꯥꯏꯁꯤꯁꯨ ꯁꯥꯕꯅ ꯑꯩ ꯁꯤꯗꯧꯔꯦ ꯑꯁ ꯚꯨꯠꯇꯣ ꯃꯊꯪꯗ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯗꯤꯅꯦ ꯃꯤ ꯃꯥꯡꯕꯒꯤ ꯍꯥꯄꯛꯑꯒꯦꯕꯀꯣ ꯚꯨꯠꯇꯣ ꯅꯨꯡꯇꯤꯒꯤ ꯊꯥꯕꯗꯣ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯦꯕ ꯋꯥꯔꯤ ꯂꯤꯗꯣꯔꯒ ꯅꯨꯡꯗꯥꯡꯅꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯃꯥꯅꯦ ꯖꯤꯅꯥ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤ ꯃꯝꯃꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯏꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯏꯪꯉꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯇꯥꯏꯞꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤꯕꯨꯗꯤ ꯍꯩꯅꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯪꯕꯒꯤ ꯃꯩ ꯑꯗꯨꯝ ꯊꯥꯔ ꯑꯩꯒꯤ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯑꯩꯒꯤꯅꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯥꯝ ꯇ꯭ꯔꯤ ꯇꯦꯛꯄꯒꯤ ꯃꯌꯥꯝꯗꯣꯅꯦꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯊꯥꯔꯤꯁꯦ ꯑꯣ ꯀꯦꯃꯦꯔꯥ ꯏꯕꯥꯏꯗꯣ ꯑꯣꯟꯕꯤꯔꯣ ꯏꯕꯥꯏ ꯑꯝꯇ ꯁꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯕꯤꯌꯨꯁꯦ Hello. ꯏꯕꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏ ꯊꯤꯕꯅꯦ ꯑꯗꯨꯅꯅꯦ ꯁꯛꯁꯤꯗꯤ ꯐꯖ ꯂꯩꯔꯝꯃꯤꯁꯤꯗ ꯍꯦꯔꯥ ꯑꯩꯅ ꯅꯪ ꯐꯖꯩꯅ ꯂꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟ ꯂꯩꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯏꯕꯥꯏꯁꯦ ꯏꯀꯥꯏ ꯌꯥꯝ ꯊꯤꯕꯅꯦ ꯑꯅꯣꯞꯇꯕꯅꯤ ꯀꯩꯝ ꯎꯗ꯭ꯔꯦ ꯑꯩꯗꯤ ꯃꯦꯗꯜ ꯑꯩꯒ ꯃꯃꯤꯠꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯑꯅꯣꯞꯇꯕꯩ ꯅꯣꯏ ꯃꯌꯥꯝꯅ ꯏꯔꯤꯗꯣ ꯍꯥꯏ ꯏꯕꯥꯏ ꯍꯥꯏꯖꯨꯗ꯭ꯔꯣ ꯍꯥꯏ ꯍꯥꯏꯕꯅ Hello. ꯃꯃꯤꯠ ꯇꯥꯡꯕꯝꯁꯨ ꯍꯦꯛꯇ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯩꯁꯦ ꯃꯦꯗꯥꯂꯥꯏꯟꯒ ꯃꯥꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯋꯥ ꯉꯥꯡꯉꯨ ꯌꯥꯗꯕꯅꯤꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛ ꯃꯇꯝꯅꯦ ꯍꯧꯔꯝꯅꯤꯌꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯑꯦ ꯅꯣꯏ ꯏꯕꯥꯏꯁꯤꯗꯤ ꯌꯥꯗꯦ ꯌꯥꯎ ꯍꯥꯏꯕ ꯑꯅꯝꯕꯅ ꯋꯥ ꯁꯧꯒ꯭ꯔꯦ ꯁꯤꯁꯅ ꯕ꯭ꯔꯣ ꯂꯧꯕ ꯑꯣꯏ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯏꯕꯥꯏ ꯀꯣꯔꯤꯌꯟ ꯃꯥꯟꯕ꯭ꯔꯥ ꯃꯥꯔꯣ ꯃꯥꯗꯤ ꯀꯣꯏꯕꯅꯦ ꯑꯇꯣꯞꯄ ꯆꯠꯃꯤꯟꯅꯕꯗ ꯃꯥꯁꯦ ꯐꯤꯂꯤꯄꯤꯅꯣꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯥꯄꯨꯔꯦꯅꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯤ ꯈꯪ ꯉꯥꯡꯒꯗꯧꯔꯒꯦ ꯅꯪꯁꯨ ꯋꯥꯗꯣ ꯈꯔ ꯉꯥꯡꯉꯨ ꯃꯤꯅ ꯅꯪꯕꯨ ꯃꯩꯇꯩ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯅꯁꯤꯌꯣ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯣꯗ ꯅꯪꯁꯨ ꯍꯩꯁꯨ ꯍꯩꯇꯅ ꯆꯠꯂꯣ ꯁꯥꯏ ꯍꯩꯁꯨ ꯍꯩꯇꯅ ꯑꯅ ꯁꯤꯌꯣ ꯀꯥꯏꯅ ꯈꯪ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯕ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯕ ꯀꯩ ꯀꯥꯎꯔꯦꯗ ꯍꯥꯏꯌꯣ ꯀꯩ ꯑꯅꯁꯤ ꯀꯩꯅꯣ ꯑꯥꯏ ꯂꯚ ꯌꯨꯗꯣ ꯀꯃꯥꯏꯅ ꯍꯥꯏꯕꯅꯣ ꯃꯩꯇꯩꯂꯣꯟ ꯁꯔꯥꯡꯉꯦ ꯑꯣ ꯑꯗꯨꯁꯨ ꯁꯔꯥꯡꯉꯦ ꯍꯥꯏꯕ ꯁꯔꯥꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗꯁꯨ ꯍꯥꯏꯌꯨꯗ ꯅꯪ ꯁꯔꯥꯡꯉꯦꯗꯁꯨ ꯍꯥꯏꯌꯨꯗꯅ ꯍꯩꯄꯣꯠꯇꯦ ꯁꯤꯅ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯌꯥꯗꯦ ꯃꯤ ꯍꯦꯃꯥ ꯗꯥꯄꯤꯗꯣ ꯅꯣꯏ ꯏꯇꯩꯁꯦ ꯑꯩꯅꯅꯦ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯔ ꯇꯜꯂꯦ ꯏꯀꯥꯏꯖꯩꯌꯦ ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯄꯨꯡ ꯃꯥꯄꯟ ꯃꯈꯥꯏ ꯍꯦꯜꯂꯦ ꯃꯩ ꯇꯤꯛꯏ ꯑꯩꯈꯣꯏꯅꯤ ꯑꯗꯨꯅꯦ ꯑꯗꯣ ꯅꯣꯏ ꯗꯥꯄꯤꯁꯤꯗꯤ ꯌꯥꯗꯦ ꯌꯥꯝ ꯏꯀꯥꯏ ꯊꯤꯕꯅꯦ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯑꯗꯣ ꯊꯥꯏꯅ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯔꯛꯄꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯃꯥꯡꯗ ꯏꯀꯥꯏꯁꯟꯅꯔꯤꯔ ꯇꯧꯁꯟꯅꯔꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯤꯅ ꯍꯥꯏꯔꯛꯏꯁꯤꯗꯗꯤ ꯈꯨꯝꯃꯨꯗꯅ ꯍꯥꯏꯌꯦꯅ ꯎꯗ꯭ꯔꯦꯃꯤ ꯑꯅꯣꯞꯇꯣ ꯎꯞꯄꯨꯅꯦ ꯑꯁ ꯑꯅꯣꯞꯁꯨ ꯎꯞꯇ꯭ꯔꯗꯤ ꯍꯅꯨꯕꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯅꯪꯁꯨ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯃꯃꯤꯠꯁꯦ ꯑꯅꯣꯞꯁꯦ ꯎꯞꯇ꯭ꯔꯦ ꯂꯥꯁꯤꯛ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯅꯣꯞ ꯎꯞꯇ꯭ꯔꯕꯅꯤꯅ ꯅꯣꯏ ꯃꯌꯥꯝꯅ ꯏꯔꯛꯏꯁꯦ ꯑꯝꯇ ꯎꯗ꯭ꯔꯦꯌꯦ ꯀꯩ ꯍꯥꯏꯅꯣ ꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯗꯥꯄꯤ ꯗꯥꯄꯤ ꯇꯣꯟꯆꯅꯨ ꯅꯪ ꯀꯅꯥ ꯈꯪꯕ꯭ꯔꯣ ꯇꯣꯟꯆꯅꯨ ꯇꯣꯟꯆꯅꯨꯁꯦ ꯀꯅꯥ ꯍꯥꯏ ꯈꯪꯕꯅꯣ ꯍꯜꯂꯣ ꯇꯣꯟꯆꯅꯨ ꯑꯁꯤ ꯈꯛꯇꯅꯦ ꯃꯥꯅ ꯎꯔꯤꯁꯦ ꯆꯦ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯑꯃꯃꯨꯛ ꯊꯥꯔꯛꯎꯀꯣ ꯍꯣꯏ ꯆꯤꯅꯥ ꯊꯥꯔꯛꯀꯦ ꯑꯂꯤꯅꯥ ꯅꯣꯡꯃꯥꯏꯊꯦꯝ ꯍꯦꯜꯂꯣ ꯃꯃꯤꯠꯁꯦ ꯎꯗ꯭ꯔꯕꯅꯤꯅꯅꯦ ꯐꯣꯟꯁꯤꯗꯅꯦ ꯄꯥꯏꯁꯜꯂꯒ ꯌꯦꯡꯉꯦ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯁꯛꯁꯦ ꯌꯥꯝ ꯊꯤ ꯂꯩꯔꯝꯃꯦ ꯐꯣꯟꯗ ꯌꯦꯡꯕꯗ ꯅꯣꯏ ꯐꯤꯜꯇꯔꯒꯗꯣ ꯌꯥꯎꯗꯣ ꯈꯤꯇꯪ ꯍꯥꯞꯄꯨꯗꯅ ꯑꯝꯇ ꯏꯇꯩꯁꯦ ꯆꯦꯅ ꯍꯅꯨꯕꯣ ꯍꯦ ꯍꯅꯨꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗꯩ ꯆꯍꯤ ꯑꯃꯈꯛꯇꯅꯦ ꯍꯟꯖꯔꯤꯁꯦ ꯃꯥꯅ ꯃꯤ ꯄꯥꯈꯪ ꯆꯦ ꯃꯆꯥꯅꯦ ꯀꯣꯏꯕ ꯂꯩꯖꯔꯤꯅꯦ ꯆꯠꯄꯗꯣ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯂꯥꯛꯑꯣ ꯁꯒꯣꯜ ꯀꯩꯅꯣ ꯂꯩꯔꯝꯃꯤꯁꯤꯕꯨ ꯇꯥꯏꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯛ ꯀꯣꯏꯁꯤ ꯌꯨ ꯂꯥꯛꯑꯣ ꯇꯣꯟꯆꯅꯨ ꯍꯅꯨꯔꯦꯅ ꯍꯣꯔꯦꯟ ꯗꯥꯄꯤꯅ ꯑꯩ ꯁꯥꯎꯗꯅꯀꯣ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯁꯣꯏꯗ꯭ꯔꯦ ꯀꯥꯏꯗꯤ ꯐꯤꯜꯇꯔꯅꯣ ꯍꯥꯞꯇꯦꯗ ꯀꯅꯥꯏ ꯐꯤꯜꯇꯔꯅꯣ ꯐꯤꯜꯇꯔ ꯑꯝꯇ ꯌꯥꯎꯗꯦ ꯐꯤꯜꯇꯔ ꯍꯥꯞꯄ ꯌꯥꯕ꯭ꯔꯣ ꯂꯥꯏꯞꯇ ꯈꯪꯗꯦ ꯐꯤꯜꯇꯔ ꯈꯔ ꯍꯥꯞꯁꯦ ꯍꯥꯏꯕ ꯑꯩꯅ ꯌꯥꯔꯗꯤ ꯐꯤꯜꯇꯔ ꯍꯥꯞꯄ ꯌꯥꯔꯗꯤ ꯈꯔ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯌꯥꯏꯅ ꯑꯩꯁꯨ ꯈꯪꯗꯕ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅꯤ ꯉꯥꯅꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯩ ꯇꯦꯛꯏ ꯇꯨ ꯃꯩ ꯇꯦꯛꯏ
ꯃꯩꯇꯤ ꯑꯗꯣ ꯁꯥꯕꯅꯁꯨ ꯁꯤꯔꯦ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯆꯥꯛ ꯃꯨꯛꯕꯥꯡ ꯇꯧꯊꯔꯛꯑꯒꯦ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯑꯁꯦꯡꯕ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯅꯠꯇꯦ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯗꯨꯗꯤ ꯉꯝꯗꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯎꯁꯪ ꯑꯩ ꯅꯦꯛꯁ ꯏꯌꯔꯗ ꯊꯣꯛꯂꯛꯀꯦ ꯍꯟꯗꯛꯇꯤ ꯐꯔꯛ ꯇꯥꯔꯅꯤ ꯃꯌꯥꯝ ꯌꯥꯎꯁꯪꯗꯣ ꯍꯦꯛꯇ ꯊꯥꯕꯜꯗ ꯆꯣꯡꯊꯔꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯂꯥꯏꯚꯇ ꯐꯤꯜꯇꯔ ꯍꯥꯞꯄꯦ ꯈꯪꯗꯦꯅꯦ ꯃꯥ ꯑꯩꯁꯦ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯣꯔꯦꯟ ꯇꯨꯝꯃꯒ ꯌꯥꯔꯔꯣꯏꯗ ꯃꯥꯏꯒ ꯃꯥꯏ ꯁꯥꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯅꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯀꯥꯏ ꯂꯥꯏꯚꯇ ꯆꯦ ꯌꯥꯎꯁꯪ ꯑꯁ ꯌꯥꯎꯅꯤꯡꯉꯦ ꯅꯦꯛꯁ ꯏꯌꯔꯗ ꯂꯥꯛꯀꯦ ꯅꯦꯛꯁ ꯏꯌꯔꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯁꯪꯗ ꯑꯩꯈꯣꯏ ꯊꯣꯛꯁꯦ ꯍꯥꯏꯅꯩꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯁꯪ ꯑꯗꯨꯋꯥꯏꯗ ꯊꯣꯛꯁꯦ ꯃꯊꯪ ꯑꯉꯥꯡꯒꯤꯅꯦ ꯑꯉꯥꯡꯒꯤ ꯁꯨꯇꯤꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯋꯥꯔꯤ ꯍꯥꯞꯄꯅꯤ ꯉꯁꯤꯅ ꯀꯩꯅꯣ ꯄꯨꯡ 9:42 ꯇꯥꯔꯦ PM ꯗ ꯅꯨꯡꯗꯥꯡꯒꯤ ꯋꯥꯔꯤꯅꯦ ꯑꯃ ꯍꯥꯄꯛꯑꯒꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯕꯨꯠꯀꯤ ꯑꯣꯏꯅ ꯍꯥꯞꯄꯛꯑꯔꯣꯏ ꯕꯨꯠꯀꯤ ꯂꯤꯕꯁꯦ ꯑꯩꯁꯨ ꯇꯨꯝ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯏꯗꯤꯠ ꯇꯧꯕꯗꯁꯨ ꯗꯥꯄꯤꯅ ꯃꯥꯁꯨ ꯁꯥꯎꯋꯦꯕ ꯃꯥꯁꯨ ꯈꯪꯕꯁꯨ ꯑꯩꯅ ꯍꯥꯞꯆꯜꯂꯝꯃꯅꯤ ꯃꯥꯅꯅꯦ ꯈꯪꯉꯦꯅ ꯁꯥꯎꯋꯦꯕ ꯑꯩꯒꯤ ꯃꯁꯛ ꯑꯗꯨꯝ ꯐꯖꯕ꯭ꯔꯥ ꯂꯩꯔꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯑꯁ ꯃꯥꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯊꯥꯏꯅꯒꯤ ꯊꯦꯡꯛ ꯌꯨ ꯅꯥꯎꯕ ꯃꯩꯇꯩ ꯀꯩ ꯆꯥꯅꯤꯡꯉꯦ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯁ꯭ꯄꯤꯠ ꯄꯣꯁꯇ ꯊꯥꯔꯛꯀꯦ ꯏꯆꯦꯒꯤ ꯏꯕꯥꯏꯒ ꯌꯥꯝ ꯑꯃꯅ ꯆꯥꯟꯅꯩꯌꯦ ꯍꯦꯟꯗꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯗꯦꯕꯤꯠ ꯗꯦꯕꯤꯠ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔꯒꯤ ꯋꯥꯔꯤ ꯇꯧꯁꯤꯀꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯃꯊꯪꯗ ꯑꯦꯂꯤꯟ ꯋꯥꯔꯁꯨ ꯍꯥꯏꯕ꯭ꯔꯥ ꯋꯥꯔꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤ ꯇꯧꯔꯛꯑꯒꯦ ꯑꯩꯁꯨ ꯑꯃꯦꯔꯤꯀꯥꯟ ꯅꯠꯇꯕꯅꯤꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯗꯣ ꯑꯩꯁꯨ ꯍꯩꯇꯦꯕ ꯑꯗꯣ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯑꯩ ꯀꯟꯅ ꯌꯦꯡꯉꯤ ꯃꯥꯏ ꯅꯣꯠ ꯅꯨꯡ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯃꯥ ꯕꯨꯠꯀꯤ ꯋꯥꯔꯤꯗ ꯁꯥꯎꯟ ꯍꯥꯞꯄꯛꯀꯅꯣꯌꯦ ꯁꯥꯎꯟ ꯍꯥꯞꯄ ꯃꯤ ꯈꯔꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯈꯔꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯥꯏ ꯁꯅꯥ ꯍꯥꯏ ꯁꯅꯥ ꯑꯗꯨ ꯏꯆꯦ ꯑꯍꯟ ꯕꯨꯠꯀꯤ ꯑꯩꯁꯨ ꯈꯪꯉꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯪꯉꯤꯅꯦ ꯏꯗꯤꯇꯔꯁꯤꯁꯨ ꯈꯪꯉꯤꯅꯦ ꯃꯊꯟꯇ ꯏꯕꯥꯏ ꯅꯪ ꯕ꯭ꯂꯣꯛ ꯈꯔ ꯇꯧꯑꯣꯅꯦ ꯏꯕꯥꯏꯁꯦ ꯕ꯭ꯂꯣꯛ ꯇꯧ ꯍꯥꯏꯕꯣ ꯑꯩꯅ ꯁꯤꯒꯤ ꯚꯤꯖꯥꯒꯤ ꯇꯧ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯆꯍꯤ ꯑꯃ ꯆꯪꯉꯦꯕ ꯃꯥ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯥꯅ ꯕ꯭ꯂꯣꯛ ꯇꯧꯔꯗꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯨꯛꯕꯥꯡꯅꯦ ꯇꯧꯗꯣꯏꯁꯦ ꯁꯤ ꯌꯥꯎꯁꯨ ꯌꯥꯗꯕ ꯅꯪꯅ ꯆꯠꯂꯣ ꯁꯛ ꯑꯗꯨꯒ ꯃꯨꯛꯕꯥꯡꯒꯨꯝꯕ ꯆꯥꯕꯤ ꯊꯛꯄꯤ ꯆꯥꯕꯤ ꯊꯛꯄꯤ ꯀꯩ ꯑꯝꯇ ꯌꯥꯎꯗꯅ ꯃꯨꯛꯕꯥꯡꯗ ꯌꯥꯎꯕꯗꯤ ꯌꯥꯗꯦꯅꯦ ꯑꯗꯨꯒ ꯌꯥꯎꯁꯤ ꯌꯥꯎꯅꯤ ꯃꯤ ꯌꯥꯎꯅꯤꯅ ꯃꯦꯁꯦꯖ ꯊꯥꯔꯤꯀꯣ ꯕꯨꯠꯀꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯗꯨꯝ ꯑꯩꯁꯨ ꯈꯪꯉ ꯇꯨꯝ ꯌꯥꯗꯦꯀꯣ ꯅꯣꯏ ꯕꯨꯠꯀꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏꯗꯤ ꯇꯥꯕꯗꯅꯦ ꯑꯩꯗꯤ ꯇꯥꯔꯅꯤ ꯔꯤꯁꯔꯁ ꯇꯧꯔꯅꯤ ꯏꯁꯜꯂꯅꯤ ꯅꯣꯠ ꯇꯧꯔꯅꯤ ꯏꯗꯤꯠ ꯇꯧꯔꯅꯤ ꯑꯗꯨꯗ ꯀꯌꯥꯝ ꯀꯤꯔꯝꯅꯤ ꯏꯕꯥꯏꯅ ꯐꯖꯩ ꯍꯦ ꯀꯅꯥꯅꯣ ꯅꯕꯥꯏꯅ ꯐꯖꯩ ꯍꯥꯏꯔꯛꯏꯁꯦ ꯃꯊꯪ ꯒꯤꯕ ꯑꯋꯦꯗ ꯅꯣꯏ ꯈꯜꯂꯅꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯅꯝꯐꯨꯗ ꯈꯜꯍꯜꯂꯅꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯡ ꯏꯁꯜꯍꯧꯔꯒꯦ ꯑꯩ ꯀꯩꯅꯣꯕ ꯏꯕꯥꯏꯅ ꯐꯖꯩ ꯑꯩꯁꯤꯕꯣ ꯑꯩꯅ ꯅꯪ ꯒꯤꯕ ꯑꯋꯦ ꯀꯩꯅꯣ 21Kꯗ ꯇꯧꯗꯣꯏꯔꯣ 21 ꯌꯧꯈꯔꯤ ꯕꯨꯠ ꯑꯣꯏꯅ ꯄꯥꯝꯃꯦ ꯑꯩꯁꯦ ꯕꯨꯠꯇꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯃ ꯌꯦꯡꯉꯤꯌꯦ ꯕꯨꯠ ꯑꯃ ꯑꯁꯤꯗꯤ ꯑꯁ ꯌꯥꯝ ꯀꯤꯗꯣꯏꯖꯥꯅꯤꯍꯦ ꯁꯤ ꯕꯨꯠꯀꯤꯁꯤꯗꯤ ꯑꯁꯦꯡꯕꯅꯤꯗꯤ ꯍꯥꯏ ꯑꯗꯣ ꯍꯨꯅꯣꯁ ꯅꯣꯏ ꯏꯕꯥꯏꯗ ꯄ꯭ꯔꯦꯡ ꯇꯧ ꯌꯥꯗꯦꯅꯦ ꯃꯥꯗꯤ ꯒꯨꯒꯜꯗ ꯇꯧꯕꯅꯤꯅ ꯃꯥꯗꯤ ꯑꯩꯒꯤ ꯃꯨꯚꯃꯦꯟ ꯀꯩꯀꯩ ꯂꯣꯏ ꯈꯪꯉꯤꯅꯦ ꯑꯗꯨꯅ ꯍꯦꯛ ꯄ꯭ꯔꯦꯡ ꯇꯧꯔꯗꯤ ꯑꯗꯨꯝ ꯐꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯀ꯭ꯂꯣꯁ ꯑꯣꯏꯗꯗꯤ ꯑꯩꯈꯣꯏꯅꯤ ꯌꯦꯡꯉꯣꯅꯦ ꯆꯍꯤ 3 ꯀꯣꯏꯅꯔꯒ ꯑꯗꯨꯏ ꯃꯇꯨꯡ ꯂꯨꯍꯣꯡꯉꯦ ꯍꯧꯖꯤꯛ ꯆꯍꯤ 12 ꯁꯨꯔꯦ ꯂꯨꯍꯣꯡꯕ ꯃꯥ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯕꯅꯤꯅꯦ ꯑꯩꯅ ꯃꯥꯏ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯩꯈꯣꯏꯅꯤꯗꯣ ꯋꯥꯔꯁ ꯀ꯭ꯔꯤꯇꯤꯛꯁꯨꯅꯦ ꯑꯩꯈꯣꯏꯅꯤꯅ ꯑꯁ ꯀ꯭ꯔꯤꯇꯤꯛ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯃꯥꯒ ꯑꯩꯒ ꯈꯟꯅꯕꯁꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯆꯩꯕꯁꯦ ꯃꯉꯣꯟꯗ ꯆꯩꯕꯁꯦꯀꯣ ꯂꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯤꯇꯤ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯃꯆꯥ ꯑꯅꯤꯁꯦ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯇꯥꯕꯁꯤꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯨꯝꯕ ꯆꯪꯈ꯭ꯔꯦ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯦꯡꯉꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯅꯔꯦ ꯃꯩꯁꯤꯅꯁꯨ ꯃꯥꯏꯒꯁꯦ ꯄꯣꯛꯑꯦ ꯂꯥꯛꯅꯤꯡꯉꯤ ꯀꯥꯎꯕꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯕꯩ ꯂꯥꯛꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯂꯥꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯚꯤꯖꯥꯒꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯥꯛꯄꯒꯤ ꯚꯤꯖꯥꯒꯤ ꯑꯃ ꯁ꯭ꯇꯥꯝꯄꯤꯡ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯚꯤꯖꯥꯒꯤ ꯁ꯭ꯇꯥꯝꯄꯤꯡꯗꯣ ꯐꯔꯛ ꯇꯥꯕꯒꯤ ꯂꯥꯛꯇ꯭ꯔꯤꯅꯦ ꯑꯩ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯐꯪꯉꯔꯣꯏ ꯑꯗꯣ ꯅꯦꯛꯁ ꯏꯌꯔꯗꯗꯤ ꯌꯥꯎꯔꯒꯦ ꯀꯩꯒꯤꯅꯣꯗ
ꯚꯤꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯂꯥꯛꯅꯤꯡꯉꯦ ꯃꯤ ꯂꯥꯛꯅꯤꯡꯉꯦꯗ ꯂꯥꯛꯄ ꯌꯥꯗꯕꯗꯣ ꯀꯩꯅꯣ ꯏꯕꯥꯏꯒꯤ ꯑꯣꯐꯤꯁꯇ ꯁ꯭ꯋꯤꯄꯔꯒꯤ ꯑꯍꯥꯡꯕ ꯃꯣꯏ ꯆꯥꯏ ꯁ꯭ꯋꯤꯄꯔꯁꯤꯁꯨꯅꯦ ꯇꯣꯂꯣꯞ ꯑꯩꯈꯣꯏꯗꯅꯤ ꯌꯥꯝꯖꯥꯠꯅꯦꯍꯦ ꯅꯣꯔꯃꯦꯜ ꯏꯟꯗꯤꯌꯥ ꯊꯕꯛ ꯇꯧꯕꯒ ꯌꯥꯝꯅ ꯚꯤꯖꯥ ꯌꯥꯎꯗꯗꯤ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏ ꯑꯁ ꯂꯣꯏꯔꯦ ꯑꯩ ꯀꯣꯛꯁꯤꯗꯤ ꯃꯥ ꯎꯐꯨꯟ ꯃꯌꯥꯝꯅ ꯅꯪꯅ ꯑꯩꯅ ꯉꯁꯥꯏ ꯍꯨꯟꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯒ ꯗꯥꯄꯤ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯗꯦ ꯎꯐꯨꯟ ꯅꯠꯇꯦ ꯑꯩ ꯎꯠꯅꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯇꯟꯕꯅꯦ ꯀꯇꯟꯅꯦ ꯄꯨꯔꯥ ꯀꯇꯟ ꯂꯥꯏ ꯆꯨꯕꯅꯦ ꯌꯥꯝꯅ ꯍꯥꯡꯗꯣꯛꯀꯤꯌꯦ ꯑꯗꯨꯔꯣ ꯑꯩꯅ ꯈꯔ ꯍꯥꯞꯄꯦ ꯃꯥꯅ ꯈꯔ ꯍꯥꯞꯄꯤꯅꯦ ꯑꯗꯨꯒ ꯃꯊꯟꯗꯁꯨ ꯈꯪꯉꯒꯅꯦ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯦꯌꯦ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯨꯔꯒ ꯍꯥꯏ ꯖꯦꯅꯦꯚꯤꯌꯥ ꯀꯩꯅꯣ ꯖꯦꯅꯦꯚꯤꯌꯥ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯎꯟ ꯇꯥꯔꯦ ꯍꯥꯏꯕ ꯎꯐꯨꯟꯅ ꯑꯩ ꯀꯣꯛꯁꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯤꯇꯤ ꯃꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯦꯛꯖꯣꯁꯝ ꯏꯅꯦꯂꯤꯁꯤꯒꯤ ꯋꯥꯔꯤꯗꯨꯗꯤ ꯐꯖꯅ ꯀꯤꯔꯤꯅꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯋꯥꯔꯤꯗꯣ ꯂꯤ ꯂꯣꯏꯔꯒ ꯈꯔ ꯐꯔꯦꯕ ꯅꯣꯏ ꯗꯥꯄꯤꯗꯤ ꯋꯥꯔꯤꯗꯣ ꯂꯣꯏꯔꯒ ꯃꯊꯟꯇ ꯈꯪꯉꯦꯌꯦ ꯑꯗꯨꯁꯨ ꯃ꯭ꯌꯨꯖꯤꯛꯁꯨ ꯃꯥꯅ ꯍꯥꯞꯄꯤꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯕꯨꯗꯤ ꯑꯩꯅ ꯂꯣꯏ ꯍꯥꯞꯄꯝꯃꯒ ꯖꯁ ꯃ꯭ꯌꯨꯖꯤꯛꯇꯣ ꯃ꯭ꯌꯨꯖꯤꯛꯇꯣ ꯍꯥꯞꯄ ꯈꯪꯉꯦ ꯇꯜꯂꯤ ꯅꯨꯡꯗꯥꯡꯗ ꯊꯥꯔꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯑꯃ ꯋꯥꯔꯤꯒꯤ ꯊꯥꯔꯛꯑꯒꯦ ꯑꯗꯣ ꯕꯨꯠꯀꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯕꯨꯠ ꯑꯗꯨꯝ ꯂꯤ ꯂꯩꯔꯗꯤ ꯑꯩꯁꯨ ꯀꯣꯛ ꯕꯨꯠ ꯆꯥꯛꯑꯣꯏꯗ꯭ꯔꯣ ꯃꯥꯟꯗ꯭ꯔꯣꯕꯅꯦ ꯅꯪ ꯈꯜꯂꯦꯒ ꯃꯥ ꯕꯨꯠꯀꯤ ꯋꯥꯔꯤ ꯍꯥꯏꯅꯤ ꯑꯩꯁꯦ ꯕꯨꯠ ꯃꯥꯜꯂꯅꯤ ꯑꯗꯨꯅꯦ ꯕꯨꯠꯀꯤ ꯋꯥꯔꯤ ꯌꯥꯗꯕꯒꯤ ꯃꯅꯤꯄꯨꯔꯁꯨ ꯅꯨꯡꯉꯥꯏ ꯑꯃꯦꯔꯤꯀꯥꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯒꯤ ꯑꯅꯤꯁꯦ ꯑꯅꯤꯃꯛ ꯍꯥꯏꯗꯤ ꯀꯪꯂꯩ ꯄꯥꯛꯅ ꯍꯦꯜꯂꯦ ꯑꯗꯣ ꯍꯥꯏꯇꯥꯕꯅꯦ ꯍꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯅꯕꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯇꯥꯕꯅꯤ ꯑꯩꯒꯤ ꯃꯐꯝꯅꯤꯗꯅꯀꯣ ꯑꯃꯦꯔꯤꯀꯥꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯊꯧꯅꯥ ꯇꯨꯝꯈꯔꯦ ꯃꯆꯦꯒ ꯃꯣꯏ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯕ ꯑꯗꯨꯗꯨꯅ ꯇꯨꯝꯈꯔꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯤ ꯀꯌꯥ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯔꯣ ꯑꯩꯈꯣꯏ ꯇꯔꯨꯛꯅꯦ ꯑꯩꯅ ꯑꯍꯟꯅꯦ ꯍꯥꯏ ꯀ꯭ꯔꯤꯁꯇꯤꯅꯥ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯃꯁꯦ ꯐꯦꯚꯣꯔꯥꯏꯠ ꯀꯩꯅꯣꯅꯦ ꯀꯃꯦꯟꯇꯔꯅꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀ꯭ꯔꯤꯁꯇꯤꯅꯥ ꯅꯪ ꯍꯟꯗꯛ ꯅꯪ ꯒꯤꯐ ꯑꯋꯦ ꯌꯥꯎꯗꯕꯁꯦ ꯆꯥꯏꯀꯣ ꯁꯦ ꯕꯨꯠꯀꯤ ꯋꯥꯔꯤꯁꯦ ꯑꯦꯛꯇꯤꯡꯗꯨꯒ ꯁꯥꯎꯟ ꯑꯦꯛꯇꯤꯡꯗꯤ ꯑꯩ ꯑꯦꯛꯇꯤꯡ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯗꯨꯒꯤꯃꯛꯇꯗꯕꯨ ꯑꯩꯁꯨ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯦ ꯁꯨꯝ ꯑꯦꯛꯇꯤꯡ ꯁꯨꯝ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯨꯕ ꯁꯣꯏꯔꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯁꯦ ꯃꯤꯠꯅ ꯀꯔꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯜꯂꯦꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯍꯧꯈꯤꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯄꯥꯝꯕꯤꯕ꯭ꯔꯥ ꯄꯥꯝꯃꯒꯗꯤ ꯌꯥꯝ ꯐꯩ ꯉꯁꯥꯏ ꯀꯩꯅꯣ ꯊꯣꯡꯉꯦ ꯉꯥꯅꯨ ꯍꯧꯖꯤꯛ ꯆꯠꯊꯔꯛꯑꯅꯤ ꯆꯦꯟꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯋꯥꯔꯤ ꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯌꯦꯡꯕ ꯅꯨꯃꯤꯠꯇ ꯏꯊꯟꯇ ꯑꯩ ꯑꯇꯣꯞꯄ ꯋꯥꯔꯤꯕꯨꯗꯤ ꯂꯩ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯊꯤꯕ ꯃꯣꯏ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯕ꯭ꯂꯤꯛꯇ ꯂꯤꯔꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯣꯏꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯁꯦꯠ ꯑꯅꯤ ꯀꯛꯄꯗ ꯍꯥꯎꯁꯐꯨꯜ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯀꯤꯛꯕꯦꯛ ꯐꯥꯎꯗꯦ ꯑꯗꯣ ꯃꯥ ꯑꯩꯗꯤ ꯀ꯭ꯔꯤꯁꯇꯤꯅꯥꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯌꯥꯝ ꯆꯥꯛꯏꯁꯦ ꯑꯩꯅ ꯋꯥꯔꯤꯗ ꯑꯦꯗꯤꯛ ꯆꯨꯔꯦ ꯋꯥꯔꯤ ꯊꯥꯒꯠꯂꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯋꯥꯔꯤꯁꯦ ꯂꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨꯅꯦ ꯑꯃ ꯔꯤꯁꯔꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯕ ꯍꯥꯏꯗꯤ ꯄꯛꯂꯤꯗ ꯂꯤꯕ ꯌꯥꯗꯕꯒꯤ ꯑꯣꯔꯦꯟꯖꯇꯣ ꯃꯊꯪ ꯌꯨꯝ ꯊꯣꯛꯄꯗ ꯃꯔꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯔꯛꯑꯣ ꯑꯣꯔꯦꯟꯖꯇꯣ ꯃꯔꯨ ꯌꯥꯎꯗꯤ ꯃꯅꯨꯡꯗꯣ ꯑꯣ ꯍꯥꯏꯒꯨꯝꯅ ꯃꯔꯨ ꯌꯥꯎꯗꯦ ꯆꯨꯝꯃꯤꯅꯦ ꯌꯥꯎꯗꯤ ꯑꯣꯔꯦꯟꯖꯀꯤ ꯃꯔꯨꯗꯣ ꯑꯩ ꯄꯨꯔꯛꯇꯣ ꯑꯩꯒꯤ ꯈꯔ ꯑꯣꯔꯦꯟꯖ ꯂꯤꯔꯀꯥꯟꯗ ꯌꯥꯎꯔꯝꯕꯁꯨ ꯄꯥꯜꯂꯤꯁꯤꯡꯗꯣ ꯌꯥꯏ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯃꯔꯨꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯃꯔꯨ ꯀꯃꯥꯏꯅ ꯍꯥꯏꯒꯨꯝꯅ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯤꯛꯂꯦꯁ ꯑꯣꯏꯌꯦ ꯁꯤꯂꯤꯌꯁ ꯑꯣꯏꯌꯦ ꯑꯩꯒꯤ ꯑꯣꯔꯦꯟꯖꯀꯤ ꯃꯔꯨꯗꯣ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤ ꯇꯧꯔꯣ ꯆꯦ ꯏꯕꯥꯏꯒꯒꯤ ꯍꯥꯏꯁꯤꯅꯦ ꯃꯥ ꯅꯣꯏ ꯗꯥꯄꯤꯒ ꯑꯩꯒꯤ ꯔꯣꯃꯥꯟꯁꯁꯤꯔꯣ ꯑꯁ ꯑꯔꯣꯏꯕꯤ ꯔꯣꯃꯥꯟꯁꯅꯦꯍꯦ ꯃꯥꯒꯤ ꯑꯩꯈꯣꯏꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅꯤꯒꯤ ꯔꯣꯃꯥꯟꯁ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧ ꯌꯥꯅꯤꯕ ꯅꯪꯒꯤ ꯚꯨꯠꯀꯤ ꯏꯁꯇꯣꯔꯤꯗꯨꯗ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯅꯤꯅ ꯀꯥꯎꯔꯣꯏ ꯀ꯭ꯔꯤꯁꯇꯤꯅꯥ ꯅꯪꯒꯤ ꯂꯣꯛ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗ ꯄꯣꯔꯛꯀꯅꯤ ꯅꯪ ꯂꯧ ꯂꯥꯛꯀꯗꯕꯅꯤꯀꯣ ꯅꯪꯒꯤ ꯂꯣꯛ ꯍꯤꯗꯥꯛꯇꯣ ꯑꯩꯒꯤ ꯑꯣꯔꯦꯟꯖꯁꯦ ꯃꯔꯨ ꯌꯥꯎꯗꯤꯌꯦ ꯑꯩ ꯆꯥꯔ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯁꯦꯡꯕꯒꯤ ꯁꯤꯠꯂꯦꯁ ꯑꯣꯏ ꯃꯣꯏꯁꯦ ꯇꯣꯟ ꯆꯅꯨꯁꯤꯕꯨ ꯑꯩꯈꯣꯏ ꯈꯪꯕ ꯃꯤꯔꯣ ꯗꯥꯄꯤꯅ ꯍꯥꯏꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯇꯣꯟ ꯆꯅꯨ ꯐꯥꯗꯔ ꯏꯟ ꯂꯣꯗꯣ ꯑꯩꯈꯣꯏꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯑꯇꯩ ꯃꯥ ꯀꯩꯅꯣꯗꯣ ꯄꯄꯥꯗꯣ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯣ ꯊꯥꯡꯃꯩꯕꯟ ꯀꯥꯏꯗꯒꯤꯅꯣ ꯗꯦꯕꯤꯠ ꯊꯥꯡꯖꯝ ꯄ꯭ꯔꯤꯇꯤ ꯁꯣꯔꯥꯏꯁꯦꯝꯗ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯊꯣꯛꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗꯣ ꯑꯩꯒꯤ ꯚꯤꯖꯥꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯅ ꯑꯩ ꯅꯦꯛꯁ ꯌꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝ ꯄꯨꯜꯂꯒꯅꯦ ꯎꯅꯁꯤ ꯑꯣ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯅꯦ ꯑꯗꯨꯗꯤ ꯃꯥ ꯅꯣꯏ ꯌꯨꯝꯊꯪꯅꯕ꯭ꯔꯣ ꯎꯝ
ꯑꯣ ꯑꯗꯨꯗꯤ ꯗꯥꯄꯤꯅ ꯈꯪꯒꯅꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯉꯁꯨ ꯀꯨꯏꯅ ꯂꯩꯔꯛꯇꯕꯒꯤ ꯑꯩꯁꯦ ꯑꯩꯒꯤ ꯈꯪꯗ꯭ꯔꯦꯀꯣ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯖꯤꯅꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯥ ꯀꯔꯝꯕ ꯀꯃꯦꯟꯅꯣ ꯅꯪꯍꯧꯗ ꯑꯩꯗꯤ ꯂꯣꯏ ꯄꯥꯕꯅꯦ ꯑꯣ ꯅꯪꯍꯧꯗꯕ ꯀꯃꯦꯟꯇꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯄꯒꯤꯅꯦ ꯂꯣꯏ ꯄꯥꯕꯤꯒꯦ ꯑꯃꯨꯛ ꯃꯣꯏ ꯍꯥꯏꯔꯛꯑꯣ ꯂꯥꯏꯐꯀꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯃꯥꯡꯉꯤꯗ ꯃꯥꯡꯉꯦ ꯌꯥꯝ ꯊꯨꯅ ꯂꯥꯏꯐꯀꯤ ꯀꯃꯦꯟꯁꯦ ꯃꯅꯤꯄꯨꯔ ꯄꯨꯟꯁꯦ ꯄꯨꯟꯁꯦ ꯄꯨꯟꯗꯣꯏꯅꯦ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯒꯅꯦꯀꯣ ꯚꯨꯠꯀꯤ ꯋꯥꯔꯤ ꯇꯧꯁꯦ ꯑꯩꯅ ꯕꯨꯠꯀꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯀꯤꯕ ꯑꯃ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯕꯨꯠꯀꯤ ꯋꯥꯔꯤ ꯇꯧꯔꯒꯅꯦ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔ ꯕꯨꯠꯀꯤ ꯋꯥꯔꯤ ꯇꯧꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯐꯝ ꯑꯃꯗ ꯎꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯊꯣꯛꯂꯛꯄꯗ ꯁꯦꯟꯗ꯭ꯔꯥꯗ ꯂꯥꯛꯑꯣ ꯁꯦꯟꯗ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯣꯏꯕ ꯁꯦꯟꯗ꯭ꯔꯥꯗ ꯆꯠꯂꯨꯁꯤ ꯌꯥꯏ ꯔꯦꯁꯃꯥ ꯂꯥꯏꯁ꯭ꯔꯝ ꯑꯩꯁꯨ ꯏꯆꯥ ꯑꯅꯤꯗꯣ ꯃꯅꯤꯄꯨꯔ ꯃꯐꯝ ꯃꯌꯥꯝ ꯄꯨꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯀꯣꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯨꯒꯦ ꯈꯜꯂꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩ ꯑꯟꯖꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤ ꯕꯥꯁꯨ ꯅꯨꯡꯗꯥꯡꯅꯦ ꯑꯗꯣ ꯃꯉꯥꯡ ꯏꯕꯥꯏꯁꯦ ꯊꯦꯡꯛ ꯑꯩꯅꯅꯦ ꯌꯨ ꯑꯩꯅ ꯅꯣꯡꯃꯩꯅ ꯅꯝꯃꯤꯅꯦꯕꯀꯣ ꯃꯥ ꯍꯟꯗꯛ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯅ ꯃꯥꯁꯦ ꯑꯩꯅ ꯇꯂꯥꯛ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯅꯝꯗꯅ ꯌꯥꯎꯍꯜꯂꯤꯅꯦ ꯑꯩꯅ ꯏꯀꯥꯏꯅꯦꯅ ꯌꯥꯎ ꯌꯥꯗꯦꯕ ꯃꯦꯗꯂꯥꯏꯟꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯒꯤꯇꯥ ꯅꯪꯒ ꯃꯤꯡ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯦ ꯃꯥꯟꯅꯔꯦ ꯑꯉꯥꯡ ꯃꯤꯉꯝꯕ ꯊꯣꯛ ꯅꯨꯡꯁꯤꯌꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯝꯃꯦ ꯏꯆꯦꯁꯦ ꯊꯦꯡꯛ ꯌꯨ ꯈꯪꯗꯦꯗ ꯀ꯭ꯂꯤꯟꯇꯟ ꯅꯣꯏ ꯗꯥꯄꯤꯅꯗꯤ ꯆꯝꯃꯦꯗꯤ ꯍꯥꯏꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯃꯥ ꯍꯥꯏꯅꯤ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤ ꯂꯤꯟꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯅꯠꯇꯦ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯂꯤꯟ ꯍꯥꯠꯂꯣꯏꯕ꯭ꯔꯥ ꯂꯤꯟꯗꯨ ꯍꯥꯠꯂꯣꯏꯕ꯭ꯔꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯠꯂꯣꯏꯕ꯭ꯔꯥ ꯑꯗꯨꯅꯦꯅꯦ ꯑꯩꯁꯤꯕꯣ ꯍꯥ ꯅꯪ ꯌꯥꯝ ꯑꯩꯅ ꯍꯥꯏꯗꯥꯏꯅꯦ ꯂꯨꯛꯊꯔ ꯌꯦꯡꯉꯤꯁꯦ ꯀꯃꯦꯟ ꯄꯥꯕꯩꯅꯤꯀꯣ ꯑꯩꯁꯦ ꯃꯤꯠ ꯁꯣꯛꯄꯒꯤ ꯌꯥꯝ ꯀꯔꯤꯑꯕ ꯅꯛꯁꯜꯂꯛꯀꯅꯨ ꯃꯤ ꯅꯪ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯂꯤꯟ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯂꯤꯟꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯂꯥꯏꯁ꯭ꯔꯝ ꯍꯥꯠꯂꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅꯦꯅꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯌꯥꯝ ꯅꯛꯁꯤꯜꯂꯛꯀꯅꯣ ꯑꯗꯣ ꯀꯩꯅꯣ ꯇꯔꯥꯅꯒꯤ ꯑꯄꯣꯠ ꯑꯀꯥꯏ ꯂꯣꯏ ꯎꯅꯤꯗꯣ ꯇꯜꯂꯦꯍꯦ ꯁꯩꯇꯥꯁꯤꯡꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑ ꯈꯤꯇꯪ ꯁꯣꯝꯗ ꯂꯥꯞꯄꯦ ꯌꯥꯔꯕ ꯃꯥꯏꯗ ꯎꯠꯇꯕꯤꯗꯤ ꯈꯤꯇꯪ ꯅꯛꯁꯤꯜꯂꯣ ꯑꯗꯨꯗꯤ ꯎꯗ꯭ꯔꯦ ꯑꯃꯨꯛ ꯃꯤꯅ ꯐꯤꯜꯇꯔ ꯅꯛꯁꯜꯂꯛꯑꯗꯤ ꯍꯥꯞꯄꯤꯔꯝꯃꯣ ꯎꯗ꯭ꯔꯦꯕ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯃꯨꯛ ꯑꯗꯣ ꯅꯪꯁꯨ ꯑꯩ ꯅꯃꯤꯠ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯑꯅꯣꯞꯇꯣ ꯎꯞꯄꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯅꯝꯃꯣ ꯑꯅꯣꯞꯇꯣ ꯀꯣꯛ ꯎꯞꯄꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯏꯐ ꯇꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯤꯟꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯂꯥꯏꯁ꯭ꯔꯝ ꯍꯥꯠꯂꯣ ꯑꯣ ꯍꯣꯏ 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 ꯂꯤꯟꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯕꯤꯅꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯔꯤꯁꯦ ꯂꯥꯏꯁ꯭ꯔꯝꯅꯤꯗꯅ ꯑꯩꯁꯦ ꯃꯥ ꯍꯥꯏꯅꯤ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤ ꯁꯥꯊꯤꯕꯤ ꯀꯥꯏꯅ ꯅꯨꯡꯁꯥ ꯂꯣꯏꯔꯦꯕ ꯌꯥꯏꯅꯔꯤꯌꯦ ꯁꯤꯗꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤꯗ ꯀꯦꯅꯦꯗꯤ ꯎꯁꯝꯅ ꯑꯃꯨꯛ ꯈꯟꯅꯔꯛꯀꯅꯤꯀꯣ ꯃꯥꯅ ꯑꯗꯨꯝ ꯐꯨꯕꯤ ꯂꯩꯔ ꯄꯣꯠꯅꯤꯗ ꯀꯦꯅꯦꯗꯤ ꯏꯃꯥ ꯎꯄꯥꯏ ꯏꯃꯥ ꯂꯩꯇꯦ ꯏꯃꯥ ꯑꯁꯦꯡ ꯑꯁꯦꯡꯕ ꯃꯤ ꯃꯃꯥꯡ ꯍꯥꯏꯗꯣꯛꯀꯅꯨ ꯍꯦꯟꯔꯤ ꯈꯨꯔꯥꯏꯗꯝ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯗ ꯄꯣꯠ ꯍꯨꯔꯥꯟꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯆꯥꯛ ꯂꯩꯔꯝꯒꯅꯤ ꯆꯥꯔꯕꯣ ꯑꯗꯣ ꯉꯁꯤ ꯆꯥꯛ ꯐꯥꯎꯕꯗꯤ ꯊꯦꯡꯅꯗꯔꯤ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯅꯅꯥꯎꯕꯤ ꯉꯥꯅꯨꯗꯣ ꯆꯥꯔꯒꯦ ꯉꯥꯅꯨ ꯊꯣꯡꯕ ꯍꯥꯏ ꯆꯥꯔꯒꯦ ꯔꯣꯕꯔꯠ ꯁꯝ ꯏꯆꯦꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯑꯁ ꯐꯤꯂꯝ ꯀꯨꯝꯈ꯭ꯔꯕꯣ ꯅꯪ ꯍꯥꯏꯁꯦ ꯑꯩ ꯈꯪꯍꯧꯗꯦ ꯀꯩꯅꯣ ꯑꯩ ꯐꯤꯂꯝ ꯔꯣꯕꯔꯠꯁꯟꯅ ꯍꯪꯉꯤꯁꯦ ꯀꯨꯝꯗꯤꯌꯦ ꯔꯣꯕꯔꯠꯁꯟ ꯑꯩ ꯐꯤꯂꯝ ꯀꯩꯝ ꯀꯨꯝꯖꯔꯝꯗꯦ ꯔꯤꯅꯥ ꯌꯥꯝ ꯍꯜꯂꯣ ꯀꯨꯝꯅꯤꯡ ꯔꯤꯅꯥ ꯀꯨꯝꯅꯤꯡꯉ ꯀꯨꯝꯗꯦ ꯐꯤꯂꯝ ꯀꯨꯝꯈꯤꯗꯤꯌꯦ ꯑꯩ ꯁꯤꯅꯦꯃꯥ ꯐꯤꯂꯝꯁꯦ ꯅꯪꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯣ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯣ ꯍꯦꯔꯣꯗꯨꯁꯨ ꯅꯪ ꯑꯣꯏꯔꯣ ꯍꯦꯔꯣꯏꯟꯗꯨꯁꯨ ꯅꯪ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯃ ꯅꯝꯃꯁꯦ ꯑꯗꯨꯅ ꯐꯔꯅꯤꯅꯦ ꯍꯦꯔꯣꯅ ꯑꯩꯅ ꯅꯥꯎꯕ ꯁꯥꯕꯗꯤ ꯃꯩꯇꯩ ꯚꯤꯌꯣꯔ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯦ ꯂꯥꯏꯚꯀꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯈꯨꯄꯤꯁꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯔꯣꯖꯤ ꯂꯥꯏꯁ꯭ꯔꯝ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤ ꯕꯦꯟꯇꯣꯂꯤ ꯏꯇꯩꯁꯦ ꯏꯆꯦꯅ ꯉꯝꯕ꯭ꯔꯣ ꯑꯗꯨꯕꯨ ꯍꯪꯅꯗ꯭ꯔꯁꯨ ꯌꯥꯔ ꯄꯣꯠꯇꯨꯕꯨ ꯑꯩ ꯉꯝꯗꯦꯗ ꯐꯥꯒꯤ ꯇꯧꯅꯤꯗ ꯍꯦ ꯃꯌꯥꯝ ꯀꯅꯥꯅ ꯅꯨꯡꯉꯥꯏꯁꯤꯅꯤ ꯉꯝꯗꯣꯏꯅꯣꯗ ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯏꯜꯂꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯅꯛꯁꯤꯜꯂ ꯊꯝꯃꯣ ꯑꯃꯁꯦ ꯃꯃꯤꯠꯁꯦ ꯎꯗꯕꯩ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯂꯛꯁꯃꯤ ꯅꯨꯡꯗꯥꯡꯗꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯤꯅꯣ ꯄꯨꯡ 10 ꯇꯥꯔꯦ ꯄꯨꯡ ꯇꯔꯥ ꯈ꯭ꯔꯤꯁꯇꯤꯅ ꯇꯥꯔꯕꯣ ꯑꯩꯈꯣꯏꯁꯦ ꯍꯪꯒꯥꯝ ꯃꯟꯅ ꯂꯥꯏꯐ ꯌꯦꯡꯕꯅꯦ ꯁꯣꯝꯗ ꯁꯂꯥꯛ ꯁꯥ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯖꯤꯅꯥ ꯑꯩꯁꯨ ꯍꯪꯒꯥꯝ ꯃꯜꯂꯨꯒꯦꯗ ꯍꯌꯦꯡ ꯆꯦꯂꯥ ꯆꯦꯅ ꯉꯝꯕꯅꯤ ꯇꯣꯟ ꯆꯅꯨꯅ ꯈꯪꯉꯦ ꯂꯣꯏꯅꯃꯛ ꯊꯣꯛꯆꯣꯝ ꯁꯨꯔꯕꯂꯥ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝ ꯂꯣꯏ ꯎꯅꯁꯤꯀꯣ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯒ ꯎꯅꯕ ꯑꯗꯣ ꯒꯤꯇꯥꯟꯖꯂꯤꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯕꯛ ꯇꯧꯕ ꯀꯥꯎꯔꯦ ꯃꯥꯔꯕꯦꯜ ꯑꯁ ꯁꯣꯔ ꯍꯦ ꯍꯦ ꯊꯕꯛ ꯍꯦ ꯐꯔꯛ ꯇꯥꯅꯤꯀꯣ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧ ꯊꯕꯛꯇꯤ ꯇꯧꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯟꯗ ꯑꯩ ꯌꯥꯗꯦ ꯄꯥꯏꯕꯤꯒꯦꯁꯦ ꯋꯥ ꯅꯪꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕ ꯅꯤꯡꯉꯣꯜ ꯊꯥꯖꯕ ꯍꯥꯏꯕ ꯐꯤꯂꯝ ꯅꯤꯡꯉꯣꯜ ꯊꯥꯖꯕ ꯐꯤꯂꯝꯗꯨ ꯍꯩꯍꯧꯗꯤꯌꯦ ꯎꯍꯧꯗꯔꯦ ꯑꯩꯁꯦ ꯑꯩꯁꯦ ꯌꯥꯝ ꯈꯪꯖꯅꯤꯡꯕꯗꯣ ꯑꯩꯁꯦ ꯐꯤꯂꯝꯗꯤ ꯑꯦꯛꯖꯥꯝꯒꯤ ꯋꯤꯁꯦꯁ ꯄꯤꯔꯝꯃꯦ ꯔꯤꯖꯨꯋꯥꯅ ꯑꯣꯜ ꯗ ꯕꯦꯁ ꯑꯣꯜ ꯄꯥꯁ ꯗ ꯇꯥꯔꯛꯑꯣ ꯕꯦꯁ ꯅꯪꯅꯅꯦ ꯅꯪꯒꯤ ꯀꯣꯏꯁꯟ ꯅꯪꯅ ꯑꯄꯥꯕꯉꯩ ꯂꯣꯏ ꯂꯥꯛꯑꯣ ꯀꯣꯏꯁꯟꯗ ꯔꯣꯖꯤ ꯂꯥꯏꯁ꯭ꯔꯝ ꯅꯨꯡꯗꯥꯡꯅꯤ ꯍꯧꯖꯤꯛ ꯕꯦꯟꯇꯣꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯡ 11:30 ꯆꯠꯂꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯨꯡ 12:30ꯃꯨꯛ ꯇꯥꯔꯦ ꯄꯨꯡ 10 ꯑꯣꯐꯤꯁꯇ 10 ꯇꯔꯥꯃꯨꯛ ꯇꯥꯔꯦ ꯄꯨꯡ 1 ꯃꯈꯥꯏꯃꯨꯛ ꯈꯦꯠꯅꯕꯅꯦ ꯄꯨꯡ 1 ꯃꯈꯥꯏ ꯈꯦꯠꯅꯕ ꯄꯨꯡ 1 ꯃꯈꯥꯏ ꯈꯦꯠꯅꯕꯅꯦ
Nanapi Samurai Latpam Hai Chiga Chinina Chinitaga Pulaga video for Yam Takalo Yang Thake Basu Hantaksi Akoji Ningdam Dagi program do Ilai Traba don't know Pulau Dreba the other supports the Chai Moi life comment jam to Mang Yam Mang Yam no idea me pa Loising and the Loisan give me I no reply to get an eye I said Hey again fit tumba video Nang Hodre to Papa Mangreba see video can see Moi live keep videos am no itabado I did tuna mangibo Tuna mangiba I say Uripok asingmadine sunusipai nirine bako akoy Uripok to hongalaga yum sara lagi bagi ay permanent address pudi Uripok oy kuze hi Sisa Guru Mayum Jaya ay na pai na pai na pai bise ay no ibai da mi kai thi do na wangang we de kari akai ba aki ba wari li Bijak to ako'y lekay ni manang abi nang khangna bam lay re. Kumari Ranita ako'y lekay da gini khang di Ras Kumari ay di masa khang na bro khangam gani edo di. Sabam lekay loche. Singju jas singju di anytime I want ay ko biro ay singju gi ne invite taw da ne ay nga chak na te singju bora ani invite taw ra ba ay dum khot na dum chela ni ay singju bora ay gi favorite ne. Ay icha nupa jisu singju budi moi murok sabi cha haite do bora dingaw bora na ngaw din eh oh to ay wari se hoy but hapake akiba zo ado akiba to hapato ay ju kizay longjam gini Ras Kumari longjam di khoi no khoi na kanday ni kano longjam di Ras Kumari kanano noi na kanday ra longjam di khoi na kan ni kano oh ay di ko yum thang na bani Jeffrey longjam kanagi mong no thank you Kiran Mala hi to what is am to in thaganing e bako da ai se mu research to mong taka haidi what is pung tha da di malangi wai jo in thaning da ba aina asing ba thabagi among net mong chang da ya de dagi moi gi wari li ba format Mr Balin adagi kano crime killer bites two crime story moi mem da mong changani jiban hoi gi ne aduduna aise wari do liba matamda asengba dead and time do lida ya da bagi ko matam changi duna ni aina wari liba matam changi je thank you Surbala kajiban gi keno gi jimmy hoi gi display hitang chak tho ye do ai khut ti le me khut atien ba jina chak tho de khut se sok tha doi ba ado kitang mu chak tho ka ya bro noi ibai yeng ni noi ibai sna ikai thi be chang da yaw ya de amta khangde mai thai nagi mina uni kai pakhali ra khangde hai rage kuche tu thok panang so jailer du nang kana no sin mane kajiban no khoi na kan ni keno tre je nungai ti kasu nati wari ni si ti liri bai di kamai tarom mim da khalo koi sapagi video thagalake MK Arifa ikai no itai do phajabane camera mangda e heno wahudre na he camera da nate he asing bu phajabagi aina ngauri ni to u yatra to cheke tanjali gi pa madai da thaina koi school taminarak pai manabi yam laiki bane Krishna ge kana karai da no Uripok lo natraga sunusi pairom dra ani sui dana ai di moira ai moirangi senjeve school ta me adu anga wari ngai dana chawra kan dana karan dibi ta me karamba dano aduga HRD da zum ta me dana ija nang wanda ta boso Zaili ma'am na ibai ke sakti no ibai horen tum yara ro Masu mangang thank you so much horen tum yara ro ma sam chi hoi ki housewife housewife ne dum housewife hai ji ma aina tok do kai lege driver zu ni angangi coaching zu chali driver zu oi yumgi thabak to wi zu lona mang ne ai yam thabak yam ga jani da just koi gi mayam housewife tolo phang da bai wa ka tani
ꯇꯣꯂꯣꯞ ꯇꯪ ꯐꯪꯗꯦ ꯑꯗꯨ ꯑꯇꯣꯞꯄꯗꯤ ꯂꯣꯏ ꯈꯛꯇꯪ ꯉꯥꯏ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯥꯎꯗꯅ ꯅꯣꯏ ꯏꯕꯥꯏꯒꯤ ꯀꯥꯔꯗꯁꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯦ ꯄꯨꯔ ꯑꯩꯅ ꯆꯠꯂꯒ ꯆꯤꯡꯊꯠꯂꯤꯅꯤ ꯆꯦ ꯀꯣꯂꯦꯖꯇꯤ ꯀꯥꯏꯗ ꯇꯝꯂꯛꯀꯦ ꯑꯦꯝ ꯀꯦ ꯑꯔꯤꯐꯥ ꯀꯛꯊꯠꯈ꯭ꯔꯦ ꯇꯣꯟ ꯆꯅꯨ ꯀꯥꯅꯟ ꯗꯦꯕꯤ ꯃꯦꯃꯣꯔꯤꯌꯦꯜꯗꯔꯣ ꯆꯦ ꯃꯥꯅꯤ ꯀꯅꯟ ꯗꯦꯕꯤꯗ ꯑꯩꯅꯦ 9 10 ꯇꯝꯃꯛꯑꯦ 11 12 ꯄꯨꯗꯤ ꯑꯩꯆ ꯑꯥꯔ ꯗꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯖꯦꯔꯦꯋꯦꯁꯇ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯀꯩꯅꯣ ꯏꯒꯅꯨꯗ ꯇꯧꯔꯛꯑꯦ ꯀꯣꯂꯦꯖꯅ ꯀꯩꯒꯤꯅꯣꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯀꯣꯂꯦꯖ ꯀꯥꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ 이ꯇꯩꯁꯨ ꯂꯣꯏ ꯅꯨꯡꯁꯤꯌꯦ ꯃꯥ ꯕꯕꯤꯅꯥ ꯑꯣꯀ꯭ꯔꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯦꯕꯤꯅꯥꯎꯒꯨꯝꯁꯤꯕꯨ ꯑꯩꯈꯣꯏ ꯆꯦꯒ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯅꯝꯃ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯌꯨꯝꯅꯥꯛꯁꯨ ꯑꯣꯀ꯭ꯔꯝꯗ ꯑꯣꯡꯕ ꯆꯦꯅ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟ ꯇꯧꯔꯛꯀꯦ ꯑꯩ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩꯒ꯭ꯔꯖꯥꯠꯅꯤꯍꯦ ꯅꯣꯛꯅꯤꯡꯕ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯂꯤꯖꯔꯛꯀꯦ ꯌꯥꯝ ꯀꯔꯤ ꯂꯦꯡꯒꯅꯨ ꯁꯤꯡꯒꯔ ꯀꯔꯤ ꯑꯕꯤꯖꯤꯠ ꯚꯠꯇꯆꯥꯔꯤꯌꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯤꯡꯁꯤꯅ ꯄꯤꯌꯥꯔꯁꯦ ꯑꯔꯣꯏꯕꯤꯅꯤ ꯇꯧꯅꯔꯤꯁꯦ ꯖꯥꯠꯅꯦ ꯑꯩ ꯂꯤꯔꯛꯀꯦ ꯅꯣꯡꯃ ꯅꯨꯡꯉꯥꯏꯒ꯭ꯔꯖꯥꯠꯅꯤ ꯆꯦꯅ ꯀꯣꯏꯔꯝꯗꯧ ꯄ꯭ꯔꯣꯄꯣꯁ ꯇꯧꯔ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯥꯎꯕ ꯃꯩꯇꯩ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯅꯠꯇꯦꯗ ꯅꯥꯎꯕ ꯑꯩꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯅꯤ ꯑꯗꯨꯅꯦ ꯑꯗꯨꯁꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯃꯥ ꯑꯣꯟꯁꯤꯜꯂꯒꯅꯤ ꯆꯦ ꯏꯟꯇꯔꯚꯤꯌꯨ ꯀꯌꯥ ꯄꯤꯕꯗ ꯈꯜꯂꯛꯄꯅꯣ ꯑꯍꯥꯟꯕꯗ ꯑꯍꯥꯟꯕꯗ ꯈꯜꯂꯛꯑꯦ ꯖꯦꯔꯦꯕꯦꯁꯀꯤꯗꯤ ꯑꯩꯁꯦ ꯖꯦꯁ ꯃꯃꯥꯡꯗꯅꯦ ꯗꯦꯀꯥꯟꯗ ꯑꯃ ꯈꯜꯂꯝꯃꯦ ꯗꯦꯀꯥꯟꯒꯤꯗꯣ ꯈꯜꯂꯛꯇꯦꯕꯀꯣ ꯗꯦꯀꯥꯟ ꯑꯦꯌꯔꯂꯥꯏꯟꯁ ꯑꯃ ꯂꯩꯔꯝꯕꯗꯣ ꯌꯥꯏꯈꯣꯝꯕ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯖꯦꯔꯦꯋꯦꯁꯇ ꯁꯨꯔꯒꯦ ꯑꯃꯨꯛ ꯄꯤꯕꯗ ꯑꯅꯤꯃꯛꯀꯤ ꯑꯃꯨꯛꯇꯪꯗ ꯈꯜꯂꯛꯑꯦ ꯆꯍꯤ 10 ꯁꯨꯗ ꯉꯥꯏꯔꯤꯗ ꯅꯣꯏ ꯏꯕꯥꯏꯁꯤꯅ ꯑꯅꯤꯅꯤ ꯊꯤꯕꯤꯗ 10 ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯑꯃꯈꯛꯇꯅꯦ ꯇꯥꯔꯤꯁꯦ ꯀꯦꯖꯤꯅꯥꯎ ꯆꯦꯒꯤ ꯃꯤꯡ ꯒꯤꯇꯥꯟꯖꯂꯤ ꯍꯥꯏꯁꯦ ꯒꯤꯇꯥꯟꯖꯂꯤ ꯄꯣꯏꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯣꯏ ꯕꯕꯥꯅ ꯑꯗꯨꯒꯤ ꯄꯣꯏꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯥꯔꯖꯤꯟ ꯊꯣꯟꯈꯤꯕꯅꯦ ꯃꯩꯇꯩ ꯍꯥꯏꯌꯦ ꯍꯥꯏ ꯁꯤꯁꯟ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯃꯥꯔꯖꯤꯟ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯒꯤꯇꯥꯟꯖꯂꯤꯗꯣ ꯃꯣꯏꯒꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯒꯤ ꯃꯇꯨꯡꯗ ꯇꯧꯕꯖꯥꯠꯅꯤꯗ ꯑꯉꯥꯡ ꯃꯤꯉꯝꯕ ꯊꯣꯛ ꯆꯦ ꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯅꯤ ꯌꯥꯝ ꯐꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯃꯤ ꯈꯔ ꯊꯤ ꯐꯨꯕꯩ ꯋꯥꯅꯦ ꯑꯃꯨꯛ ꯃꯁꯤ ꯅꯨꯄꯥꯁꯦ ꯐꯨꯅꯤ ꯑꯁꯦꯡꯕꯒꯤ ꯅꯪꯍꯧꯗ꯭ꯔꯦ ꯂꯥꯏꯚ ꯄꯥꯕ ꯇꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯨꯃꯤ ꯅꯪꯕꯣ ꯑꯁꯦꯡꯕ ꯉꯥꯡꯉꯨ ꯑꯣꯀꯦ ꯔꯥꯎꯟ ꯀꯌꯥ ꯂꯩꯒꯦ ꯑꯦꯟ ꯀꯩ ꯂꯝꯗ ꯕꯦꯁ ꯇꯧꯒꯦ ꯅꯪꯍꯧꯗ꯭ꯔꯦ ꯃꯤ ꯄꯥꯕ ꯀꯃꯦꯟꯇꯣ ꯅꯪꯍꯧꯗꯦ ꯂꯣꯏꯈ꯭ꯔꯦꯕ ꯑꯁꯤꯒꯤ ꯃꯣꯏ ꯂꯥꯏꯐꯁꯦ ꯀꯦꯖꯤꯅꯥꯎ ꯆꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯃꯊꯪ ꯆꯍꯤ ꯃꯊꯪ ꯆꯍꯤ ꯊꯣꯛꯂꯛꯀꯦ ꯎꯔꯤꯄꯣꯛꯀꯤ ꯏꯄꯥꯝꯗꯣ ꯑꯗꯥꯏꯗ ꯄꯦꯔꯥꯃꯥꯎꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯩ ꯑꯗꯨꯗꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯈꯪꯗꯔꯤ ꯏꯕꯥꯏꯁꯤ ꯈꯔ ꯐꯨꯕ ꯃꯥꯜꯂꯦ ꯏꯆꯦꯅ ꯅꯪꯒꯤꯗꯨꯗꯤ ꯅꯪ ꯗꯥꯄꯤ ꯅꯪ ꯑꯩ ꯐꯨꯗꯦꯍꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯣꯏꯁꯨ ꯗꯥꯄꯤ ꯅꯪꯀꯣ ꯋꯥ ꯑꯃꯨꯛ ꯁꯟꯗꯣꯛ ꯅꯪꯀꯣ ꯂꯩꯔꯝꯗꯅ ꯑꯗꯨꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯚꯥꯏꯁꯦ ꯐꯨꯕꯤꯕ꯭ꯔꯣ ꯏꯆꯦꯅ ꯐꯨꯗꯦꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯃꯨꯛ ꯋꯥ ꯑꯃꯨꯛ ꯁꯟꯗꯣꯛ ꯂꯩꯔꯝꯗꯅ ꯑꯃꯨꯛ ꯅꯪ ꯑꯣꯏꯅ ꯆꯩ ꯆꯥꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯊꯧꯅꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯥꯖꯀꯨꯃꯥꯔꯤ ꯔꯥꯅꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯔꯥꯅꯤꯇꯥ ꯇꯨꯝꯈ꯭ꯔꯦ ꯂꯣꯡꯖꯝꯒꯤ ꯇꯨꯝꯈ꯭ꯔꯦ ꯀꯥꯖꯤꯕꯨꯡꯒꯤ ꯃꯆꯥꯔꯣ ꯔꯥꯖꯀꯨꯃꯥꯔꯤ ꯔꯥꯅꯤꯇꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯃꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯁꯦꯡꯕ ꯑꯃ ꯐꯨꯔꯝꯗꯧꯕ ꯆꯦꯁꯦ ꯃꯥꯜꯂꯦꯁꯤꯅ ꯑꯉꯥꯡ ꯑꯩ ꯐꯨꯅꯔꯝꯗꯣ ꯁꯤꯔꯦꯃꯤ ꯑꯩꯕꯣ ꯑꯟꯖꯂꯤ ꯁꯤꯡꯒ ꯑꯩ ꯁꯤꯔꯦꯃꯤ ꯐꯨꯗꯦꯗ ꯁ꯭ꯋꯥꯏꯗꯗꯤ ꯑꯁꯤ ꯑꯉꯥꯡ ꯐꯨꯕꯁꯨ ꯌꯥꯗꯦ ꯁꯤꯗ ꯑꯉꯥꯡ ꯐꯨꯕ ꯌꯥꯗꯕꯁꯦ ꯅꯨꯄꯥ ꯐꯨꯔꯗꯤ ꯑꯩꯕꯨ ꯖꯦꯜꯗ ꯂꯩꯔꯣꯏꯗ꯭ꯔꯕ ꯕꯤꯡ ꯍ꯭ꯌꯨꯃꯦꯟ ꯆꯦꯒꯤ ꯍꯁꯕꯦꯟꯗꯣ ꯑꯗꯨꯝ ꯊꯥꯏꯅ ꯎꯏ ꯀꯧꯅꯗꯕꯗ ꯋꯥꯅꯤ ꯂꯝꯕꯤꯗ ꯃꯄꯥꯟ ꯂꯝꯕꯤꯗ ꯃꯥ ꯊꯦꯡꯅꯔꯗꯤꯔꯣ ꯉꯁꯤ ꯀꯅꯥꯅꯣ ꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯅꯦ ꯈꯪꯅꯔꯗꯤ ꯍꯥꯏꯔꯛꯑꯣ ꯈꯪꯅꯔꯗꯤ ꯀꯧꯅꯁꯤ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯊꯦꯡꯅꯔ ꯀꯦꯖꯤꯅꯥꯎ ꯀꯧꯅꯗꯕ ꯌꯥꯝ ꯈꯣꯠꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗꯤ ꯂꯩꯃꯤꯟꯅꯩꯌꯦ ꯀꯦꯖꯤꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩꯌꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯇꯤꯟꯅꯔꯛꯑꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯩ ꯇꯤꯟꯅꯔꯗꯤ ꯐꯩꯃꯟꯗ꯭ꯔꯣ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯆꯍꯤ contra ꯁꯨꯔꯦ ꯑꯗꯣ ꯈꯪꯅꯕꯒꯗꯤ ꯆꯍꯤ ꯂꯨꯍꯣꯡꯕ 10 ꯆꯍꯤ ꯃꯨꯛ ꯁꯨꯔꯦꯒ 18 ꯁꯨꯔꯦ ꯅꯠꯇꯦ 12 ꯍꯥꯏꯕ 12 ꯈꯪꯅꯕꯗꯤ ꯆꯍꯤ 10 ꯃꯨꯛ ꯁꯨꯔꯦ ꯔꯥꯎꯟ ꯀꯌꯥ ꯅꯪꯁꯨ ꯂꯩꯒꯦ ꯖꯦꯠ ꯑꯦꯌꯔꯋꯦꯁꯇꯣ ꯀꯨꯔꯤꯅ ꯍꯪꯉꯤꯅ ꯑꯩꯒꯤꯗꯗꯤ ꯔꯥꯎꯟꯗꯣ ꯑꯃꯨꯛ ꯈꯛꯇꯪ ꯇꯧꯈꯤꯌꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯟꯅ ꯍꯥꯏꯠ ꯑꯣꯜꯂꯦ ꯑꯗꯨꯒ ꯏꯟꯇꯔꯚꯤꯌꯨ 3ꯂꯛ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯅꯟꯗꯤꯇꯥ ꯈꯜꯂꯦ ꯍꯥꯏꯔꯛꯑꯦ ꯍꯤꯖꯝ ꯆꯦ ꯋꯥꯔꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯂꯤꯕꯤꯌꯨꯀꯣ ꯆꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯄꯨꯁꯄꯥꯅꯨꯡ ꯊꯦꯡꯛ ꯌꯨ ꯄꯨꯁꯄꯥꯡꯅꯨꯡ ꯔꯤꯅꯥ ꯂꯥꯏꯁ ꯏꯆꯦꯁꯦ ꯁꯛꯀ ꯆꯍꯤꯒ ꯆꯥꯟꯅꯗꯦ ꯁꯛꯅ ꯀꯩꯅꯣ ꯑꯉꯥꯡ ꯃꯥꯜꯂꯤ ꯀꯦꯆꯤꯅꯥꯎ ꯆꯦꯁꯦ ꯋꯥ ꯉꯥꯡꯕꯗꯣ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯦ ꯑꯇꯩꯁꯨ ꯄꯪꯅꯣꯞ ꯅꯣꯞꯇꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤ ꯌꯦꯁ ꯑꯍꯟꯊꯦꯝ ꯆꯦ ꯂꯥꯏꯐ ꯈꯔ ꯇꯣꯏꯅ ꯊꯥꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯃꯦꯟ ꯀꯣꯔꯟꯗ ꯑꯕꯤꯁꯦꯛꯇ ꯒꯨꯒꯜꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯕꯤꯖꯥꯒ ꯅꯃꯅꯤ ꯃꯥ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯪꯍꯧꯗꯔꯦ ꯀꯃꯦꯟꯇꯣ ꯄꯥꯕ ꯃꯥꯅꯦ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯣ ꯅꯪꯉꯣꯟꯗ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯅꯃꯅꯤ ꯑꯩꯅ ꯃꯥꯅꯅꯦ ꯁꯦꯝꯗꯣꯏꯒꯤ ꯇꯧꯔꯤꯕꯅꯦ ꯑꯗꯨ ꯃꯥꯗꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯗꯨꯗ ꯃꯥꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯇꯧꯔꯤꯅꯦ ꯃꯥ ꯁꯦꯝꯃꯛꯑꯅꯤ ꯊꯨꯅ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯅꯣꯏꯒꯤ ꯀꯔꯤꯌꯔ ꯁꯦꯝꯃꯨ ꯈꯣꯠꯂꯨ ꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯣꯏ
ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯇꯁꯨ ꯂꯩꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯗꯣ ꯂꯥꯏꯔ ꯆꯥꯔ ꯇꯥꯟꯕ ꯍꯥꯏꯁꯦ ꯃꯄꯥꯟꯗ Live ꯊꯣꯛꯑꯒ tahoroi. ꯇꯧꯕꯅꯤ Bye bye, ꯍꯥꯏꯕꯗꯣ Christina. Mobile Legends. Che chahi kya da luhong lakke. Tay kun mangang. ꯆꯍꯤ 14 ꯆꯪꯉꯛꯄꯗ ꯍꯣꯡꯉꯦ ꯌꯥꯝ ꯉꯟꯅ Martin. ꯍꯣꯡꯉꯦ ꯑꯩꯁꯦ Che ꯅꯣꯏꯒꯤ chahi. ꯏꯕꯥꯏꯁꯤꯅꯅꯦ ꯅꯝꯐꯨꯗ ꯑꯩꯁꯦ ꯆꯦꯟꯕꯤꯔꯤꯅꯦ ꯆꯍꯤ 14 ꯆꯪꯉꯛꯄꯗ ꯍꯣꯡꯉꯦ ꯑꯗꯨꯒ ꯀꯨꯅꯤ ꯑꯗꯨꯝ Longchak noi haidokhrene Jinagi nang haudre. ꯍꯩꯃꯥ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯍꯩꯗꯣꯛꯈ꯭ꯔꯗꯤ Che ꯀꯩꯗꯧꯔꯒꯦ ꯃꯥ karam ꯑꯩ kanda tholaktoino nanaupi. Matang chahi tholaktoino nanaupi. Hot kre pajana. Tonchan. Che USA dandum layradabro. ꯍꯧꯖꯤꯛ Rizwana. ꯃꯣꯏꯅ ꯇꯥꯟꯊꯣꯔꯛꯇꯤ ꯄꯣꯛꯇꯤ ꯂꯩꯔꯒꯦ ꯔꯤꯖꯨꯋꯥꯅ ꯃꯣꯏ ꯇꯥꯟꯊꯣꯔꯛꯀꯥꯟꯗ ꯂꯥꯛꯑꯒꯦ ꯏꯃꯥ ꯂꯩꯕꯥꯛꯇ Kijinaw che tholakpada punna basinluko. ꯁꯤꯟꯖꯦ Em ꯄꯨꯟꯖꯦ kaya ꯃꯌꯥꯝ ripa che singju semlaga video thagat piro che na sembado ꯑꯁ ꯑꯗꯨ ꯁꯤꯡꯖꯨꯗꯣ hawadaba ꯆꯥ mal. ꯂꯣꯏꯔꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯏꯃꯩ ꯇꯧ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯥꯔꯛꯑꯒꯦ ꯉꯥꯅꯨ Mona ꯊꯣꯡꯕ singaw ꯑꯃꯒ lakpa mal hai ne mobile legend na isibo. ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯃꯥ ꯑꯩꯁꯦ ꯄꯨꯔꯥ ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯅꯤꯁꯦ ꯃꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯃꯃꯤꯡ ꯆꯠꯂꯛꯄꯅꯤꯁꯦ ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯑꯃꯨꯛ ꯆꯥꯛ ꯆꯥꯎꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯥ ꯏꯇꯩꯁꯦ ꯊꯥꯏꯅ ꯍꯦꯔꯣ ꯃꯥꯜ ꯀꯔꯝꯕ ꯑꯃꯔꯖꯤꯠꯇꯣ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯏꯅꯒꯤ Thainagi ꯑꯃꯔꯖꯤꯠ ꯃꯥꯜ hero mal hai. Hujikan ki demand ro isibo. ꯑꯃꯔꯖꯤꯠꯇꯣ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯂꯣꯏꯁꯟꯕ ꯍꯥꯏꯁꯦ Loisan kino. ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯆꯥꯔꯒꯦ ꯑꯩꯈꯣꯏꯁꯨ Aigi ꯊꯦꯡꯉꯦ SMS to padrabo. SMS ti uhodre ne. Bye bye chi. ꯅꯪ Bye bye bye. Bye. Love you Bye guys. everyone. Thank ꯃꯊꯪꯗ you. ꯑꯃꯨꯛ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. Thank you so much. Thank you for being like ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯍꯥꯏꯅ ꯂꯥꯏꯚꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯊꯥꯒꯠꯂꯛꯀꯦ. ꯍꯧꯖꯤꯛꯁꯦ ꯕꯨꯠꯇꯣ ꯅꯠꯇꯕ ꯑꯃ Bye ꯊꯥꯔꯛꯑꯒꯦ. ꯕꯨꯠꯁꯦ Rina. ꯑꯃꯨꯛ Bye ꯄꯥꯔ Gina. bye Bye guys. Parmeshwari. Bye Margin. ꯑꯩ ꯋꯥꯔꯤ ꯚꯨꯠꯀꯤ ꯃꯌꯥꯝ ꯋꯥꯔꯤ ꯄꯥꯔꯨꯈꯤꯒꯦꯀꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯚꯨꯠꯀꯤ. Good night. Bye. Good Thank night. you so much everyone. Thank you.